Minister na ukrul da micham ani hat with thodok condemn tawbuga loinana thodok adu NIA da sinaragani haikre. Numit mangani ki total shutdown na si hauba numit Tampaki district singda miyam ki punshida jauna kaida pikre. DM Kasongi Thodokta Chenaba Singh Fadriba Power Government na tuwin Laithokloi Haina Deputy CM na Fongarakli. Security forces Singh na tear gas amani mob bomb kapsilakpadagi sagolbanda chathakiba Mairagi rally chow tension pikre. Amadi compartment amasung improvement da Europa Mahiroi Singisu seat hakadabani haina KSA na Fongarakli. Krimzari ISCOM News meaning Tabri Pukmog Putaram Oktri Miam the Pau Pizari Haripra Nong Thumamni Housing Miam the Pau Matakai Pizari Ngarang Numit Yung Bamatung Pung Ani Makhairom Tarakpada Ukrul District Ki Litan Police Station Gi Manung Chanba Imphal Ukrul Lambi Gi TM Kasong Khul Maya da Kuki Militant Singna Lambi Asida Lakpa Gari Manga da Nong May Kapsin Duna Jatakiba Attack da Kunja Miam Ani Hat Kibagi Thodok Adubu, Akad Mamong da condemn Tawbuga Loinana, Thodok Adu Santi Amasung Si Chanana Himina Naba Hotnariba Asida, Akaiba Pibani Haina Lowi Heidi, Thodok Asiga Marie Lanana Chief Minister Yumnam Kim Chan Singh Nahai, Thodok Aduga Marie Lanana Litan Police Station na case ama register Tawduna Thodok Adugi Matang dat Tizin Bahokre, Thodok Asi State Government na Mapung Fana Inquiry Tangnabagi Dama National Investigation Agency NIA da Kusinaragani Haina Fongdorakli, Thodok Aduda Laikidraba Singi Imung Manung Singi Awaba Singda Saruk Yaraduna Kulai Paijadaba Chamjaraba Kunja Singda Jatakiba Thodok Adu Yamna Tamthiba Amasung Pangdaba Thawungni Asigumba Atamnana Jatakiba attack Adu Civilized Society Asida Janafam Naiti Haina Fongdorakli Thodok Adu Thokraba Matung Mafam Adugi Akoibada Security Forces Singna Paksana Search Operation Chathaba Hauduna Jingnaba Singh Faduna Thodok Adugi Justice Buraknaba Honakri Hairi Amarom da TM Kasom da Kuki Militant Singna attack Tawduna Kunjani Hat Krabamatung Chief Minister Kim Chan Amasung Home Minister Govindas Konthojamna situation Singh Haktingnana monitor Tawkibaga Loinana security arrangement gi matang da high level review meeting pangthokre meeting adu da Home Minister Govindas na miyam da security forces Singna Thodok adu da Chenaba Singh Fanabagi Damak Chathariba Operation Singh the Cooperation Pibinaba Apple Tawkibaga Loinana Chief Minister Kim Chan State Asigi Micham Praja Singh Ngak Sen Bahaibasi Government Asigi Mathauni Maram Aduna Community Kudimakna Pukning Father Duna Aran ba Yumfam Yaudaba Tonga da Thazabigino Haina Apple Turkli Panbayai Chief Minister Yumnam Kim Chan Singh na Tha Sikitaragareta Ukrul District Headquarters da Chatuna Miyamgi Mifam Saruk Yaduna, Hauzik Imphal Ukrul Lambida, Ukrul Amasung Kamjom District, Kunja Singna, Chatuk Tashin Taubada, Kudong Chadaba Kaya Mayok Nariba Asi, Ngasidagi Hauduna Lambi Asigi, Mahadev Dagi, Litan Fauba Security Singna, Routine Patrolling Chatanduna Amadi Lambi Asida Security, Na Escort Tauduna Chathok Chashin Tauriba Singh da security piragani haina Lauthokraba Matung ngasi numit yung Bamatong Ukrul District Litan Police Station na konba Imphal Ukrul Lambigi Litan Amasung TM Kasong gi marakta Imphal lomdagi lakpa gari Singda Kulai Matik Chana Paiba Kuki Militant Singh ni Chingnaba Singh na ambush taubada gari manungda tongduna lakpa tangkhul naga civilian amal laikhidaba kaloinana mioi ani nongmai na panduna sokre amasung gari kaya akaya toy thokren
ꯆꯠꯈ꯭रे ꯍꯥꯏꯔꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜꯗꯒꯤ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯂꯥꯛꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯔꯤꯕ ꯒꯥꯔꯤꯁꯤꯡꯅ ꯂꯤꯇꯥꯟ ꯑꯃꯁꯨꯡ TM ꯀꯁꯣꯡ ꯈꯨꯜꯒꯤ ꯃꯔꯛꯇ ꯆꯤꯡꯊꯛꯇꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯟꯖꯥ ꯑꯅꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯈꯔꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯆꯠꯀꯗꯕ ꯈꯨꯟꯖꯥꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯗꯦꯕꯇꯒꯤ ꯂꯤꯇꯥꯟ ꯇꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯤꯇꯥꯟ ꯐꯥꯎꯕ ꯑꯦꯁꯀꯣꯔꯠ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯤꯇꯥꯟ ꯐꯥꯎꯕ ꯑꯦꯁꯀꯣꯔꯠ ꯇꯧꯔꯛꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ TM ꯀꯁꯣꯝ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯒ ꯆꯤꯡꯊꯛꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯒꯥ ꯈꯨꯟꯖꯥ ꯑꯅꯤ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯑꯗꯨꯅ ꯒꯥꯔꯤ 5ꯔꯣꯝ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏꯁꯤꯡ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕ ꯉꯥꯏꯍꯥꯛꯀ ꯂꯩꯅꯔꯒ ꯃꯅꯥꯛ ꯅꯛꯄ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯃꯁꯨꯡ ꯂꯤꯇꯥꯟ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯁ꯭ꯄꯣꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯁꯔ ꯈꯨꯟꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯔꯕ SW ꯆꯤꯡꯅꯥꯎꯁꯥꯡ ꯑꯄꯣꯛꯄ SW ꯔꯤꯡꯆꯣꯝꯔꯥꯎ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯈꯔꯁꯣꯝ ꯈꯨꯜꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 42 ꯁꯨꯔꯕ ꯅꯥꯒꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯔꯤꯇꯥꯌꯔꯗ ꯄꯔꯁꯅꯦꯜ ꯌꯥꯔꯨꯡꯉꯝ ꯋꯥꯁꯨꯝ ꯑꯄꯣꯛꯄ ꯊꯨꯏꯃꯩ ꯋꯥꯁꯨꯝ ꯀꯧꯏ ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯦꯇꯦꯛꯇ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯈꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯗ ꯈꯣꯡꯖꯪꯂꯣꯏ 3 ꯁꯤꯈꯤꯕ ꯀꯌꯥ ꯑꯃꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅꯒ ꯄꯨꯟꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯖꯁꯇꯤꯁ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯥꯕꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒ ꯐꯥꯎꯅꯔꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯔꯚꯤꯁꯦꯁꯁꯤꯡ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯦꯟ ꯔꯣꯗꯁꯤꯡꯗ ꯁꯠꯗꯥꯎꯟ ꯁꯄꯣꯔꯠ ꯇꯧꯕ ꯁꯤꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯊꯠꯇꯨꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤ चꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯈꯤ सटडाउन मनुंगदा पामदबा थौदोकसिंग थोकपगी पाव हजक फावगी ओइना लेट्री पनबा याय ट्रोंगलाउबीगी थौदोकता चेनाबा कुकी मिलिटेंट सिंगना थासिगी तांग कुनगा मंगा फावगी मनुंगदा फादुना मियाम ममांगदा पुथोउ हाइबगी डिमांडा लमदम असिगी मैरा पाइबी अमदी CSO सिंगी अपुनबना ngasi ahing nongyai hauna Manipur pumbada total shutdown lauthokre Tronglaubi awang lekai da laiba oinam malemngambagi mayumda pangthokiba paugi mifam aduda Tronglaubi laibak thiba thodok aduda laikhidraba imung manung JAC Manipur da lairiba CSO Ima Ibel Miyam pullaga apunbagi warep lauminakhi miyamgi mihut sillaga maira paibi CH maipak tombina phongdokhibada JAC na laingak tapikhiba demand sing adugi mathakta pikliba angang ani amadi miyoi ahum
ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯎ ꯇꯥꯡ 15 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯂꯝꯂꯥꯡꯗꯣꯡ ꯏꯃꯥ ꯀꯩꯊꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤ JAC of the Victims Family Manipur Local Club Organizations amadi apunba Manipur Maira Paibising na ngasi Aprilgi tarik 18dagi hauduna numit mangani chupna total shutdown lauthokhibaga mari leinana ngasi shutdown asibu saugatpa oina Imphal East Jilagi manung channa lairiba Bamon Kampu Iril amadi Kairau Maikaida leiba youths amadi lamdam somda leiba Maira Paibi Ima Singna Punna Tolaktuna Lambi Thingbagi Kongjang Changsankhre Athingba Asida Deba Karma Gamari Leinaba Anayek Essential Services Singi Oina Shutdown Asidagi Komthok Lihaina Kongjang Singna Fongtarakli Ngarang numit yung matung pung 6:30 tarakpada militant singna Ukhrul District ki Litan Police Station gi manung chanba TM Kasong Khul Maya da Imphal Ukhrul lambi da lakpa micham tongma gari singda nongmai kapsilaktuna attack chathakibada tangkhul naga Khunjani siyan kiba amadi kaya amana asok apan nangan kibagi thaudok adu akan mamong da condemn tawbaga loinana thaudok adu aki tujungningai oibata natana yamna chakhattaba thawongni haina Deputy Chief Minister Dr. Lucy Dikona Fongdorakli Deputy Chief Minister asina thadorapa condemnation piba gi cherol amada ngarang thodok adu Chief Minister Khemchana Ukhrul da laktuna Ukhrul District ki miyamna district asida santi tangdu laitaba amadi chawkat thorang sing paikhatpa pamli haiba uthokraba matung asigumba tamthiraba thodok asina government asina kanglop masel nungsi chanana himinaduna santi tangdu laitaba puraknaba honariba asida Yekai Tingai ba pinaba hotnaba thaudokni haina lawbaga loinana state asida popular government asibu lehendana ba sinbagi adu government asina miyam na pamliba sing fanghanna ba hotnabagi ni hairi mahak ki cherol asida government asina thaudok asida January ba sing faba ngamdriba fawba tumina khak leithokloi amadi government asina state asigi miyamgi punshi kannaba khongthang Hena chashil halagani amadi Santi puraknaba honariba asigi saruk ani hengatnaba honaba hauragani hairi mahakna hai thaudok aduda laikhidraba singda ikai khumnaba utpaga loinana laikhidraba singi imung manungi awaba singda saruk yari amadi Ukhrul miyamna pukning fadaduna yariba makai irang thoktanaba honaminasi amadi miyamna violence ki culture thadoktuna aikhoi ichil inaw ngaktani haibagi wakhalon ga loinana nungsi chanana hingminasi hairi Ikui kuidringaida Bishnupur District ki Tronglawbida Kuki militant singi Bomb attack ta pikliba machin manaw hatkiba apokpi mama na asok apan nanghankiba amadi mathangi numit ta thaudok asibu yaningdaba fongdoktuna miyamna sangsankhiba khongjangda khongjenloi ahum sikhiba kaya amana suankiba thaudok sing asibu yaningdaba utuna maikai kayadagi lepa laitana changsilakliba khongjang asigi manung channa All Manipur United Clubs Organization amuko amadi loop asiga chapminariba All Manipur Women Voluntary Association Amova Committee on Human Rights COHR Manipur Students Federation MSF Poirei Lemarol Maira Paibi Apunba Manipur PLM PAM Amadi Poirei Ita Maira Paibi Apunba Loop PEM PAL Singna Miing makhanda thaudok sing asigi justice amasung achumba amadi mara leiba sing dandi
पीनबा चंगसिलखिबा खोंजंगी मनुंग चन्ना ngasi Sagolban Assembly Constituency gi oina ngasi numidang kendra asigi akoibada leiriba local clubs mera paibi loop singna Sagolban gi Imphal Juri Bam lambi da masing yamlaba miyamna mera paiduna rally chatki Rally adu Tera Lukram Machinda punna pullaba matung amasung Tera Bazar tamna lakhi adubu hanangaiduna leiramba police security sing ngai hak thingki adubu namkhaiduna lakhi makhatana laklaba matung Sagolban Bijoy Govinda Gate yauraki yamlaba security singna kanna muknaraba matung namkhaiduna changlakhi adubu hanangaiduna leiramba SF amadi CF sing Tera gas amadi mob bomb tear gas amadi mob bomb na chingba kaptuna miyam sing adu tankhai ki khongjang sing nasu handuna nung amadi nawi na chingba kapsilaki masida sunatana security forces sing na tear gas ngakpigani security forces sing na Tera Bazar dagi hauduna Koiramban Kaithil taba lambi gi nak yeta leiba lambi machin singda tear gas kapsinduna mi tanghaibagi thabak sing chathakibaga loinana Moirang leirak machinda leiba private hospital manung dasu tear gas sing kapsilaki hairi rally aduda go back central force aikhogi leibak aikhoina ngakadabani terrorist singna micha miyam hatpa lepu terrorism chathariba India ge security force kudakta hanko haibina chingba kholau na chingba lauki rally aduda khongjang sing amadi security forces ki maikai dagi su aso apan khara yauki Haukiba April gi tang taruk amadi taret ki ahing nongyai gi lonaba nongyai da tronglaubi da thokiba kuki militant singna tamthina kapakiba bomb gi attack da leikhiraba angang ani amadi mamana asokaban nangkiba amadi nongan bagi ahing nongyai da khoi saunaraba laikai praja miyam na junction ba matam da CRPF na kapthorokiba nongmai maruna panbadagi miyoi ahum leikhirabagi khongjang singda yaning da bada khongdokpagi rally chatharaba tongan mafam singda rally chathakibada ngasi su Imphal West ki manung chanba Sagolban Tera dagi hauduna rally asi khongjang loishin da chaksilakli Plaza mata tu tuai basung amdri adu su tangai basung amdri adu ba koi basa sam sidana usigi ba mamang da ani usigi ka ban mai da na sa mo ek ga mu tawi ai na ki pe ka plaza mo bi ki pe na na ta di ko koi ya London no ma di ku ki in panda so ga na London no ma di ta ki nai ngai le ke ba London no ma di ai ko mai tay pro kilo naman nai nubi abi isa sia nom nom tem sala kani bande ziri ki anga mo hatu pa bisa ako ki Manipuri lai mai tay pro ki grass mo butar kani ba so ki ang wala da sari ba bangka su ba bisa ngamde nangai bi ko ba ako nai ziri se su ki kem da lai ko ba ka su kai de ba kem da ki wang ma da tawri ba su ki kem na ku ki su kem na matak ta di matung na anan ke lai gani adu ki makada ako ki mai tay ki labu ka tai na ba pere asi ki da central post da yani central post se tamna kamai na ku kapai no ha bani ba adu na ta pa di ai ki di su pa pe da ba mai ase than bani na ai ki thaja ba se nong nong mang zalam na praja mo ba ki di mo ki peace ke do ako i na law za ga ako si bo di ba sa ko ban area yo na वो सफरी उसे अब दिल में कितनी वाली सफा बने में लगाना हमको कोई पर्सन सरोवर ऑफिसर ही मधु भी वो पूछा कैसे दस सिक्योरिटी ना वो का फुगारी ऐसी हम लोगों को जाता है मरम दी सेंट्रल फोर्स ना Manipuri mo all day mahak ni bin matam ni adu ko mai Indian pusa do matam ni adu ko mai India se training pi da su mo bin nansu se de medical jinga usu pula ki da ma si ye Manipuri ka kun sa le adna Manipuri ya puna mo athi ki leba ase bin ngalo hona bu doctor aso da ke logi na si niya puna thola laga asi ko mai India ya su ni se asa mon na khangla bin ko puna mo na sangu ko chu do ko le puna si kan min si la ka de ko Manipuri ya asi bu ko le ko wani mo to
ngasi teradagi hoguna khongjang loisingna rally chalakhiba adu central force amadi state force amadi khongjang loising sigi marakta muknaba tholakpadagi miyoi ahum soktuna leire akhoi khongba pawgi matung ina miyoi amadi udu mothers care da hospital asida asopa laikatna duna leiri mahagadagi maming adudi nongmai them ongbi memcha tera lokra pum lekai digini hairi paudam Nauna class 11 amadi undergraduate college ke admission taunana ba mark wangba mairoi sing khakta maglogani haibigi wakal thadok biro amadi compartmental amadi improvement lakpa mairoi singisu seat khakpi gadabani haina Kangleipak Students Association KSA gi Secretary HRD na Thadurakpa Cherol Amana Fongdorkli Cherol Asina Hai Handak Pangtokhiba Board of Secondary Education Manipur Bosem na Laukiba SSLC examination Amadi Council of Higher Secondary Education Manipur Kosem na Laukiba class 12 ki higher secondary exam Haidoktriba Fawba Tungan ba Laingaki School private school sing Amadi private aided Amadi government college sing na nauna admission taunana bagi form thabidana ba KSA gi wafam asi marilainaba singi mafamda thamjari matang asida loop asina thamjaning ba wafam di tungan ba maming leidaba private school amadi laingaki mahiroi sang kharana mahiroi singbu amata oina thong manana yengdabagi mongda mark natraga percentage wangba mahiroi khaktamak launabagi thabak tawbidana ba amadi laibaki tangdu laitadaba fibam asida entrance form fee amadi form submission fee asi pikna laugadabani haina loop asina mangzaunana school chalairiba mari leinaba singda appeal tawzari amadi SSLC gi compartmental da lakpa mairoi singi seat Manipur da leiriba school singna khakpigadabani amadi class 12 da improvement da pass tawrakpa mairoi singi seat su college singda khakpigadabani maru oina ngasi Manipur da Saugri Yungbagum private school kaya linkhalakli amadi Manipur Private Schools Registration and Regulation Act lising ani taragataret rules lising ani kungamari gi niyom gi wangbada mongbrel tadaba private schools sing asina lawfam thoktaba mongda launing ba fees sing lawduna mahiroi singbu ladon pot oina khaliba wakalon sing adu Sumthoknabagi khongthang ama oina loop asina private school singda ahenba miying changlagani nakal amaromda kosim na laukiba class 12 ki exam asigi result haidokttringai da college sing nasu entrance form thabidana ba amadi mark wangba mahiroi khaktamak entrance yawhangani haiba wakalon thadokpiduna thong manaba mahiroi singbu mark wangdaba thidana punna mahei tamba yanabagi damak Khanbiraga thabak laukat piu amadi examination haidoklaba madung entrance form fee amadi form submission gi fee apikpa changda lawinaba mari leinaba singi mafamda loop asina appeal tawri haina fongdarkli Ngarang numit yung ba matung pung ani maghairom tarakpada Ukrul District ki Litan Police Station ki manung chanba Infal Ukrul lambi gi TM kasong khul mayada ko ki militant singna lambi asna lakpa gari manga da nongmai kapsin duna chatakiba tekta kunja misam ani hat ki bagi tawdok adubu akan mamong da condemn tawbuga loina state asida security forces singna narco terrorist singi matakta security forces singna could Thagada Badu security forces singi makut punshinduna thamle haiba security forces singna fongdorakiba asi kanana security forces singi makut punsinlibano haina Janata Dal United JDU Manipur State Unit ke Vice President Bikanelji Naf Paumi Singh na Fongdokre Party asigi office ta ngarang numidang Paumi Singh na hangba wahangi pau kumpiraduna mahakna hai mapaldagi saksilakpa narco terrorist Singh na Manipur da chawna irang thokhanduna leiriba Chairak asida state asigi yelho furup Singh da hauzik atamdana target tawduna yelho furup Singh asi loisilage haibagi matagum tamthina mihat Singh chathari
ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯕ ꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯗ ꯀꯔꯤꯒꯤꯗꯃꯛ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤꯗꯃꯛ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯑꯝꯕ ꯌꯥꯏ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯂꯩꯕꯩ ꯇꯥꯏꯞꯇ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯃꯃꯝ ꯁꯨꯝ ꯂꯧꯊꯔꯒ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯑꯦꯛꯁꯟ ꯉꯥꯏꯗꯣꯏꯔ ꯑꯗꯒꯤ ꯁꯔꯀꯥꯔꯒꯤ ꯑꯦꯛꯁꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯤ ꯑꯃꯒ ꯇꯧ ꯇꯥꯔꯒꯁꯨ ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯠꯁꯤꯡꯁꯦ ꯐꯥꯖꯤꯜꯂ ꯂꯩꯕꯅꯦꯅ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯥꯖꯤꯜꯂꯤꯁꯦ ꯀꯅꯥꯅꯣ ꯁꯔꯀꯥꯔꯅ ꯐꯥꯖꯤꯜꯂꯤꯁꯦ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯅꯣꯝꯃꯗꯤ ꯁꯦꯡꯅ ꯄꯕ꯭ꯂꯤꯛꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯁꯦꯡꯅ ꯄꯤꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯍꯪꯖꯔꯛꯏꯁꯤꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒꯤ ꯁꯥꯏꯠꯇꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯀꯌꯥꯝ ꯁꯣꯛꯑꯒꯦ ꯑꯩꯈꯣꯏ ꯐꯤꯔꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯠꯅ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯔꯛꯏꯁꯤꯁꯨ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯂꯤꯇꯤꯛꯁꯅ ꯊꯦꯡꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯆꯪꯉꯛꯄꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯦꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯇꯨꯝꯃꯝꯗꯥꯏꯗꯗꯤ ꯁꯤꯔꯝꯗꯥꯏꯗꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯗꯧ ꯂꯩꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯠꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯋꯥꯍꯣꯛ ꯀꯣꯏꯁꯟ ꯍꯪ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄꯅ ꯇꯧꯕꯅꯤ ꯈꯨꯠ ꯐꯥꯖꯤꯜꯂꯤ ꯁꯨꯝ ꯍꯥꯏ ꯂꯩꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤ ꯁꯤꯒꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯊ꯭ꯔꯨꯗꯒꯤ ꯃꯌꯥꯝꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯌꯥꯝꯗꯁꯨ ꯃꯤꯀꯞ ꯊꯣꯛꯅꯅꯕ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯈꯨꯠ ꯐꯥꯖꯤꯜꯂꯤ ꯍꯥꯏꯕ ꯃꯦꯟ ꯑꯣꯏꯕ ꯃꯨद्दाꯁꯦ ꯃꯦꯟ ꯑꯣꯏꯔꯤꯕ ꯀꯣꯏꯁꯟꯁꯦ ꯈꯨꯠ ꯐꯥꯖꯤꯜꯂꯤꯁꯦ ꯀꯅꯥꯅꯅꯣ ꯑꯗ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯍꯥꯏꯔꯅꯤ ꯁꯤआꯔꯄꯤꯑꯦꯐꯇ ꯍꯥꯏꯔꯅꯤ ꯃꯅꯤꯄꯨꯔ ꯏꯁꯨꯁꯤꯗꯤ ꯊꯨꯅ ꯂꯣꯏꯁꯟ ꯌꯥꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗ ꯈꯨꯠ ꯐꯥꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯗ ꯄꯋꯥꯔ ꯄꯤꯗꯤ ꯃꯅꯤꯄꯨꯔꯁꯤ ꯊꯨꯅ ꯂꯣꯏꯁꯟ ꯄꯋꯥꯔ ꯄꯤꯗ꯭ꯔꯤꯁꯦ ꯀꯅꯥꯅꯅꯣ ꯄꯋꯥꯔ ꯄꯤꯗꯣꯏꯁꯤꯅ ꯀꯅꯥꯅꯅꯣ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯗꯣ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯗꯣ ꯃꯌꯥꯝꯅ ꯈꯪꯉꯝꯕ ꯌꯥꯏ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕꯒꯤ ꯃꯇꯥꯡꯗꯣ ꯌꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯁꯥꯏꯠ ꯇꯦꯟꯁꯤꯟꯖꯩ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯁꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯤ ꯃꯁꯤꯗꯤ 100% ꯆꯨꯝꯃꯦ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯔꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯅ Ngarang numit yung bamatong pung 2:30 tarakpada Ukhrul District Litan Police Station gi manung chanba Imphal Ukhrul lambi gi TM Kasom Khul mayada kuki militant sing na lambi ase lakpa gari manga da nongmai kap sinduna chathakiba attack da khunja misam ani hat ki bagi thodok adubu akan mamong da Working Committee of Tangkhul Nagalong TNL na condemn directly thodok adu da laikidraba sing Naga Regiment gi retired personnel Chinau Sang Sogwung Nau Chahi Nifugamanga Tasar Village Amasung Yaringam Washroom Chahi Nifugani Toy Kasurom CC Village Sing Asi Tungan ba gari sing da tungduna miyoi kharaga Imphal dagi Ukhrul tamna Imphal Ukhrul Lambida Lakibani Thodok aduda escort tawrakhiba security forces sing Litan dagi he khankraba matung militant sing na attack tawrakhibani hairi Cherol asina makha taraduna armed cadet singna nupi angang amadi civilian singda atamnana afaba amadi asanbana kapayaba khulai sijinnaduna attack chathakiba asi mari leinaba government gi authority na security forces matik chana thamde haibadu takpani hairi thodok asiga mari leinana security gi role da Wahang kaya hangningai lei maram aduna state amasung central security forces singna akan bamong da combing operation sing chataduna matung da asigumba thodok sing thohandana ba hotnaba chungani hairi
Imphal East ki lamlai kendragi manung channa leiriba Sabungkhokta nongma panba mifamlup Sabungkhok Development Committee YSWC Club Sabungkhok Maira Paibi ga punna sinduna nongma panbagi mifam pangthokre ngasigi thoram aduna khul asida leiriba ahalaman mairoi sing amadi Sabungkhok ki oiba youth sing na naki oiba fidget sing setuna ngasigi mifam adu saruk yaki ngasigi mifam adu YN Katigi editor Hemant Kumar Ningomba JDU Manipur State Unit ki President K.S. Birend Nongma Panba Mifam Lupki Thauburin Laitun Jam Rai Kumar Arambai Tengol 58 Cobra gi Advisor Ningthauzam Sambi Sabungkhok Village Development Committee ki President Yalangbam Ibohal YSWC Club ki General Secretary Laishram Robin Dice member oina saruk yaki thauram aduda mari leinana Hemant Kumar Ningombana phongdokhibada hauji ekoi Manipur asida thaina chanaramba taxi khasi chanabina chingba kaya mangsilakpa haibasi ekoi tunglam chatta chauna akaiba kaya lakani aduna hauji mafam kayada nongma panba mifam pangthoktuna horakadawriba naha kayada ekoi chanabi taxi khasi amadi Chaukat Taurangi Matangda Mamut Tana Nainabiduna Kanganba Matautai Hainasu Fongdoki Mahakna Makata na Haikibada Hauzik Manipurda Tangdu Laitana Labor Ngamdaba Asi Ekoina Hokraba Matam Kaya Kautoktuna Ngaihaki Oiba Tabak Tauram Kaya Tauba Asinasu Achawa Maram Ama Oiribani Manipurda Hauzik delimitation Amasung census Tauna Basem Sariba Asi Yamna Munna Kantara Ga Tauhaningi Maduna Trabadi Manipurdagi Maite Asi Laikha Taraknabagi Maram Amasu Orakloi Haningai Laite Hainasu Ekoi Manipur Asi Haukraba Ipai Pusingna Mapambon Mapangal Khakna ngaklamba laibakni ningsingba fai haina su phongdokhi Tha Sigi Taruki Ahing Nongyai Matung Bisnupur District ke Tronglawida Kuki militant Singi bomb attack ta pikliba machin Manau Hat Kiba Apokpi Mamana Asok Apan Nanghan Kiba Amadi Mathangi Numit ki Thaudok Asibu Yaningdaba Phongdoktuna Miyamna Tangsin Kiba Kongjang Loi Ahum Sikiba Kaya Mana Sogan Kiba Thaudok Sing Asibu Yaningdaba Amadi Laikhidraba Singbu Ikai Khumnaba Utpa Oina Ngarang Des Bhagat University, Punjab Ta University Astet Tamliba Manipuri Mahiroi Singna Candlelight Vigil Pangthoktuna Lekhidraba Singi Thawaina Mapugi Khuya da Ingna Chikna Leirunabagi Damag minute ahum tumina leptuna awaba phongdokhi Hauzik Arabida Maruyu Pau Amkana Pizari. Chief Minister na ukrulda micham ani hathuba thodok condemn tawbaga loinana thodok adu NIA da sinaragani haikre Numit mangani ki total shutdown ngasi hauba numita Tampaku district singda miyangi punchida chawna kaiba pikre TM Kasomgi Thodokta Chenaba Singh Fadriba Fauba government na tumina Laituk Loi Haina Deputy Chief Minister na Phongdorakli.
Security forces singna tear gas amasung mob bomb kapsilakpadagi sa Golbanda chadikhiba Mairagi rally chawna tension pikre. Amadi compartment amasung improvement da yaurakpa mahairoi sing isu seat khakadabani haina KSA na phongdarakli. Hazu Paubi or ISCOM News the Pizaba Nung Tilpung Amagi Pau Matang as well as Loisin Zere meeting Tabi Basing Amukana Kurumsuri.